ꯉꯁꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯗꯥꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯍꯥꯏꯕꯤꯔꯝꯕ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ, ꯅꯪꯕꯨ ꯋꯥꯍꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯀꯞꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯔꯨꯛ ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯇꯥꯟꯖꯥ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯀꯩꯗꯧꯅꯨꯡꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯀꯅꯨ, ꯃꯔꯝꯗꯤ ꯅꯪꯕꯨ ꯄꯥꯝꯕ ꯃꯤꯅꯗꯤ ꯃꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤ ꯃꯗꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯒꯤ ꯐꯤꯚꯝ ꯎꯔꯒ ꯅꯣꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯗ ꯐꯤꯚꯝ ꯑꯗꯨꯃꯛ ꯊꯣꯛꯂꯛꯄ ꯇꯝꯕ ꯉꯝꯗꯦ꯫ ꯃꯔꯤꯁꯨꯕꯗ, ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯒꯅꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯖꯤꯟꯒꯅꯨ, ꯅꯪꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛꯇꯨꯗ꯫ ꯃꯉꯥꯁꯨꯕꯗ, ꯅꯪꯕꯨ ꯊꯥꯖꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯅꯝꯊꯥꯛ ꯇꯧꯒꯅꯨ꯫ ꯇꯔꯨꯛꯁꯨꯕꯗ, ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄꯒꯤꯗꯃꯛ ꯅꯁꯥꯅ ꯅꯁꯥꯒꯤ ꯁꯛꯇꯝꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯒꯅꯨ, ꯃꯔꯝꯗꯤ ꯅꯪꯒꯤ ꯖꯒꯥꯗꯨꯕꯨ ꯃꯦꯟꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯇꯔꯦꯠꯁꯨꯕꯗ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯀꯅꯨ꯫ ꯃꯁꯤꯅꯤ ꯗꯥꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯤꯔꯝꯕ